mayam aina ngasi lijagadori warisi hotel mapu amana miyoibagi sadongbo maki hotel gi chana ba potsingda yansinduna karbaro ina chatharambagi warini hojik wari asi taminarsi warisi Japan gi sahar macha amada thokiba warini sahar si mina krikri inaba sahar amani mafam asida dumpling yonfam hotel macha ama leirami mayam masida dumpling hairiba si ichil na ayambana budi khangbiramagani adubu khangdaba yauragasu dumpling hairiba si aikoina momo haidana chanariba achapot asigi atoppa mamingni mayam makha chathajarage po hairiba nupa si restaurant sida yam toina changba customer amani nongma mahakna mahaki mamanaba ani restaurant sida dumpling chanaba haidana kaurami restaurant asi nungthilgi pung 3 dagi hanglaga pung 2 leiraba matung lolammi maduna karigumba madugi restaurant da achapot chage hairabadi nganta chatpa tarami hairiba restaurant asi chahi miyai oiraba nupa amana chalairami hairiba restaurant asi matam kharagi mamangda magi chanaba machal sing asi khara hongkhibadagi mahaki achapot sing asi angakpa phangna silami hairiba restaurant asi da sumnagi table amakhak tharami pawga mamana mahaki mamanaba ani aduga cha thaktuna dumpling asing adu loiba ngairami minute 35 muk leiraba matung dumpling sing adu loiraduna puthorami pawga mamanaba ani adu makoigi chanaba adu loiduna puthorpa ubada yamna haraujarami manil wangwang karaba dumpling sing adu ugi patra amada haptuna puthorami dumpling sing adugi nungsiraba manam adu tabada pawga mamanaba ani adu yamna penjarami yamna tuna makoina chopstick amamam paineraduna dumpling sing adu amamam ta oina angang ba sauce tuda lupaga chaba horami dumpling adu ama charama matung pawgi mamanaba amana masigi dumpling sina subyam hawngani habdi aidi thasarude haina hairami adubu makoina yamna hawna charingaida mamanaba amana khangaudana karigumba akanba pot ama saibagi makol tarami adubu po namadu karigumba insang da thaknaba maru marang sairuba oirongani haina khalladuna karisu oiramoi haina hairami adubu furit higok machu litpa mamanaba duna machindagi karigumba posak ama lokthorapadu ubada mahakna sairuriba adu insang da thakpa maru marang natte haiba khangladuna mahaki saktam adu khangon onkirami aduga makol nikladuna masidi migi khujinni haiduna yamna akiba khujadana dumpling manungda miyoibagi khujin yaurambagi changak neringai cherak aduda Paul amasung mahaki mamanabana famliba table adugi manak nakpada laiba table da famliba miyoi kharanasu Paul da thengnariba angakpa aduga chap manana makoida su thengnare haina wakalaki madudagi makoi punna restaurant adugi mapu adu sauna lauduna kokthommi customer singna ulliba mataw adu mapu adu karimta khangdaba amagum yamna ngakpagi mawong ulaki Paul na khujin adu ulladuna masi karino mataw karamna dumpling asigi manungda yauramlibano hangbada mapu adu amuke hena ngakpagi mataw ulaki restaurant asi dumpling sing sem sabagi thabak asi mapu masa mathantana tawbane atoppa mateng pangnaba mi thamba leite mapu aduna thokliba thawdu adugi matangda karisu khumba ngamdana leiringai khoisauna raba customer sing aduna mapu adu fuba horaki pauna mapu adugi mamaida kinna thinjinki makoi mayam changduna mapu adu thina fubiramki madugi matung tarakpada makoina mapu adu police station da puraki police station da yauraklaba matamda yamna thenglammi police officer ahum khak duty tawduna leirami makoi sing adudi liufeng amadi mahaki colleagues officer ping amasung chawgani makoi kaino macharusi haiduna khanaringai mapanda langbagi makol khara taraklami madudagi police officer ama thoktuna yenglui maduda angang ama chensilaktuna sar gate ta khoisauna raba miyamna chana bada miyoi bagi khujin yaurambai restaurant thingjangadabani haidana irang thokhore haidana hairammi madudagi officer adu sakphang khangong hongki officer aduna khanki masidi araiba case oiroi dauri haiduna minute 35 leiraba matung officer ahum aduna restaurant mapu adu wahang paung tawna bagi damak ka amada pusinki officer amana hangki dumpling sa bagi thabak nang nathantana tawbani mataw karamna miyoi bagi khujin sadong yauramlibano haina madudasu mapu aduna haiki aidi tasengna khangjade haiduna officer aduna atoppa officer ani duda restaurant aduda chatlaga thijin lucho haina order tawrami matang aduda yamlaba miyam restaurant aduda thomjinki paw adu taramdaba miyoi singsu loina tarami makoi yamna kiba amasung sauningba farami o oikoina asuk sanglaba matamsida charakliba dumpling sing asi
miyoibagi sadongna semba oiramlaba haiduna Officer Ping amasung Chowdi restaurant adugi kitchen da kanna thijin homjilami ngaiak lairaba matung dumpling sembada habliba sadong adu fanglami adubu sa adu toina takhairambana miyoibagini haibadi ngamkhide aduna station da examine tawnabagi damak bukirami restaurant mapu adu wahang pahong chatharingai cherak asida policing aduna restaurant mapu duna dumpling sing adu sabagi sa lofam adu khangkhirami khudakta makoina mafam adu tamna chatki Yung mama yauraba matung manung changlakpada masamu yamna faba nupa amana sa kaknaba thauraba thang ama paiduna ok ama kaktuna lairami nupa aduna policing adu hek ubaga yam thoidaba mawngda hairaklami nakoina kaidawbagi aigi yumda lakpuno chawna yam tapthana hanglaklami dumpling jonba nupa adugi sa nangna piba natra maduda sa semba nupa aduna kari sukhandana kumlaklami mani ainani kai maramgino Pingna nangna mangonda piriba sado karamba makhalgi sano maduda karamna miyoibagi khujin yauramlibano haina hanglaklami wai sing asi tarabam tung nupa aduna thang adu paikhatlaga yamna thoksadana khumlaklami nangi na thauleiti aduda karamba makhalgi sano khangbagi aina kaidawagi khumduno chakro chalo haidana hairaklami maduda policing adu machi lengdana adum leiba ubada nupa adu sauna angaubagum thang adu paiduna chensilakami Madudagi ngahak muknaraba matung nupa adu policing duna faduna puki. Madudagi policing adu yum adugi akoibada thijin humjin bahauki. Karisu fangba ngamdrabada policing adu chatnaba haiduna mamai hek leithorokpaga ahal oiraba nupi amana chensillaktuna nupi adu polista wa khara hainingbagi mong ulakhi. Nupi aduna hairaklami mahak sa semba nupa aduga yumlon nabani Asuk kuirabase mahak yamna angakpa thaudok kaya thengnakhi adubu mahak kibana kanadasu tamthokkide nupi duna makha taraklami nupa sina ahanba oina mafam sida lakpadadi yamna afaba mi mali lairaba singbu leinaba mayum sinbi makoigi chanaba pibi adubu ngaklibadi mahakna mayumda pusinkiba mi sing ado amukhan uba fangkide ahingda mikap miraw kholgi khonjel kaya tai Nupi aduna amuk makha taraklami aina ahingda thongnaugi pardar hangdoktuna yengba matamda karino khangdaba angauba mami khara uba fangki munna yengjeluba matamda miyoibagi saban oina uki adubu masakti laksin bangamkide nupi adugi wari sing adu hek liba loibaga khudakta policing aduna nupi aduna angauba mami ui haiba mafam adu tauki ngaihak tauraba matung apakpa handle panba yot ama thengnaki Madu pakairaba matung yamna namthiba heinadaba manam ama laki mayamdo yamna ngakhi amuke hena ngaklibadi yengtharuba matamda kairak ama thaduna leiramki pingna khudakta kairak aduda kumtharakhi flash thanduna yengakpada sa semnaba makhal makha kyagi thang thengnaki asum makha tana yenglakpada wall da mi asiba kaya yanduna leirami aduga hakchang manungi parsing aduna polang amada pulap haptuna leiramki Madudagi case adu mayak sengki madudi lam adugi afawba dumpling jon from aduda same liba dumplings adu miyoi bagi sadong na sembani haiba si madudagi sa sembanu pa adusu mahak na tawzirba pap ki mahi oina dandi fangki mayang wari si swai da loisinjare wari sibu nungai biragadi like share comment subscribe to view